ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ngasisu mahausagunna yamna nungairaba phungawari ama puduna lakchari. Phungawari asigi mamingdi hingchabagi saklon. Phungawari asi pathokcharpa matamda wahiwata soikhi lankiba yaurbasu tabiriba khwai khibikna chauna ngakpigani. Loinena phungawari asi aibagi wakhalna sagatcharaga ijabani. Masida kanagumba miyoi amattaga mari leinana ijaba nachadi. Haujik mayam punna taminarasi phungawari hingchabagi saklon. Athengba ahingi matamni yamna suklaba jingjau amagi surung amada phatrabi hingchabi amana masama u yamna phakraba wang chaukraba hingchaba urupa kauba machanupa adu yengduna asumna hairaklammi. Imagi ibungo urupa haujikti ima ichagi ichinjaksu laisilaktre aikhoina khudum chankraba panthai patki lam asida namu taibang midi lairadana thawai panba sanga amatta phawba laitredo adunadi chalu namu taibang mi leiba atopa leibak amada namadi ahalgi matam osilakpana lamsang chatpa ngamloidori ichana ne namu taibang mi kayabu mitrang tawduna mafam asida thara uko. Mama hingchabi adugi maya thangadu tabada machanupa hingchaba urupana mamabu khurumjaduna asumna hairakpoire. Hoi phagani do palem haujikti nacha chawba sare pharakle nachana palemgi naya thangbu malem leidasu tahalloi korok thaktasu kahalloido nachana phigau sana nijari pumnamak nachana phananaba sinjaraklage. Asi haiduna hingchaba urupana mamabu khurumjaduna mafam adudagi thokhirami. Matam aduda hingchabi aduna machanupana chatkhiba maikai adu yengduna khakna noktuna leihorami. Haujikti ichagi mapan amuk chaba phanglagadaba hingchabi thareima aihak pele icha pokchabagi mahai soidana phangjaragani do. Asumna hingchaba urupana asum surung adudagi mapalomda thoraktuna machinda asumna solammi. Khongna asum chatlabadi matam yamna changlagani aduna aihak haujikti malang thakta paiduna chatlage. Iya asumna hingchaba urupana atiya thakta paiduna asum laklammi. Atiya thaktagi mahangna malem leida yengtharakpa matamda ingna chikna khundaba khul amakhak uraklammi. Maduda mahangna khalli masida khul amadi leiredana masida namu taibang mi marang kaina leiramba taisa yumthong ayamba singdagi namu taibang mi leibagi maingal phangbagum tawisa aihak haujikti makharomda hekta paitharage. Ayya asumna hingchaba urupana laimaida paitharaktuna chingkhong amagi manakta taraklammi. Aihak haujikti namu taibang mioiba amagi saklon lauraduna hekta khul asi tamna changchallage. Aihaki asengba saktam masigi maya pumba nahak mangkhiduna namu taibang mi ahal oiraba nupa amagi saktamda othoklo. Hayya madudagidi hingchaba urpa aduna
asumna hek haibaga khanghoudana ahal oiraba nupa amagi saktamda onthoraklammi. Ahal asigi mafi marol su yamna malle manbata nattana segai tugaiba su oirammi. Ingtham thagi matam su oirakpanina adumak ingbadi poklammi. Ahal oiraba nupa adu mafi marol adu yamna segaiba motpana maram oiraga masadu thak thak niktuna khul adu tamna changsilaklammi. Mahakna khul aduda changsilakpa matamda khulgi tawbu hui kaya singnasu mahakta khong khongduna tanaraklammi. Hai hai kari tawbu hui singnone yarine nakhoibo khara khonglabadi masidi kanararoi tempak leitum masina hekta tharaga talage se. Hai ya hai hai ya khangrado tawbu hui sing khongoba haujikti kamdawi. Asi haiduna laimaida tariba tempak leitum ama khungatuna tawbu huising aduda hek thababu huising adu kiraduna mafam adu thadoktuna kanna chenkhirammi. Madudagi ahal aduna yum amagi thongjilda leptuna asumna yumbu tanaba kaujrammi. Yum masibu mi laibibro. Yum masibu mi laibro. Thonggi porol natai amukta kangthok piduna mapa langda amukta thokpira uba ngasi ahing asi matang changjafam pibi uba. Ho yum basibu mi leitabro. Yumbu nupa adu tumtharubadagi mangoi hawoi tawraktuna mapalomda kanagumba amana kaubagi khonjel tarakpa adudadi mikap khangthok thoraklammi. Kananone mapa langdagi kaurakliba asuk thenglaba ahing sidabo. Laye laye ngaihakta ngaibiramu. Kanabu oiriba jano asuk thenglaba ahing tanglo asidabo tumbaga loina kairese. Asi haiduna tapna phamung thaktagi kumtharaktuna thonggi poron natei kangladuna makhutta maira ama paiduna mapalangda thoraklammi. Matam aduda yamna ingkhraba ningtham thagi ahing nongyai oisalakpa matam aduda ahal amakhak mafi marol segai tugaiba aduga masa thak thak niktuna lairamba adu uba matamda yumbu nupa adudi ingak ngaklammi. Kana oirabano asuk thenglaba ahing asidabo. Khura kakhatpirau hakchangdusu yamna ingna ure. Hoi ibungo yani ado ibungo ngasi ahing simatangdi nang khura se mafam masida mangol asida oirabasu ahing yarik jagedo. Khura mangol sidadi nungairaro imung lomdane hekta changbiyu hakchangdusu ingbana thak thak nikle tawribase mapan sida asum leibase ingba henjelaklani. Khura imung lomda nachaga hekta changminarasi nacha su yumasida ithanta leijabani karisu koibiganu khura. Asi haiduna ahal adubu imung lomda pusinbiraklammi aduga chana thaknanaba araiba khara sillangladuna pija pithaklaba matungda makhoi pothananaba sem sarammi. Khura si oirabadi khara ingbasu farani phaijuk kantha asi hekta supchinbiyu. Khura su waramlani pothabiro hayeng nongalaga phajana ipa isa wari sanarasi. Hoi ibungo khura yamna nungaijare. Asumna makhoi ani pothanarami ahal adugi mabukningda asumna khalammi. Khudong chaba ase aihak nanthok halaroige. Nupa ase hekta hatoklage aduga ichinja oithoklage do. Asi khanna hingchaba urupana onba ahal oiraba nupa aduna yumbu naha adubu hatoke hek tawbaga hingchaba adugi mamitta mahaki apokpi hingchabi tharaima uraklammi aduga mamana asumna hairaklammi. Imagi ibungo urupa namu taibang mi adu
ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯄꯥꯜꯗꯒꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯟꯅ ꯂꯣꯟꯅ ꯏꯃꯥ ꯏꯆꯥꯒꯤ ꯏꯆꯤꯟꯖꯥꯛ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯇꯝꯕ ꯅꯨꯄꯥ ꯑꯗꯨ ꯆꯥꯊꯣꯛꯁꯤ ꯍꯧꯖꯤꯛꯀꯤꯗꯤꯅꯦ ꯅꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯗꯨꯃꯛ ꯂꯧꯈꯣꯀꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯅ ꯃꯆꯥꯅꯨꯄꯥ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯒꯤ ꯃꯐꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯈꯥꯝꯂꯛꯂꯕ ꯑꯗꯨꯗꯗꯤ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯍꯤꯡꯆꯥꯕꯅ ꯑꯣꯟꯕ ꯑꯍꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯏꯅꯨꯡ ꯁꯣꯔꯥ ꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯦꯛꯂꯥ ꯀꯌꯥꯅꯁꯨ ꯆꯥꯛꯇꯥꯐꯝ ꯊꯤꯕ ꯆꯠꯄ ꯑꯣꯏꯅ ꯈꯣꯡꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯈꯨꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯌꯨꯝꯕꯨ ꯅꯍꯥ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯈꯨꯔꯥ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯊꯧꯉꯝꯕ ꯀꯧꯖꯩꯗꯣ ꯈꯨꯔꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯈꯨꯔꯥꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯒꯤ ꯃꯤꯡꯗꯤ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯏꯗꯣ ꯑꯩꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤꯗ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯃꯈꯥꯔꯣꯝ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯕꯅꯤꯗꯣ ꯊꯧꯉꯝꯕꯅ ꯃꯔꯛ ꯊꯠꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯣ ꯈꯨꯔꯥꯒꯤꯗꯤ ꯏꯆꯥ ꯏꯁꯨꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯑꯗꯨꯒ ꯃꯐꯝ ꯀꯗꯥꯏꯗ ꯂꯥꯛꯄꯅꯣ ꯊꯧꯉꯝꯕꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯁꯣꯔ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯆꯠꯐꯝ ꯍꯥꯏꯔꯒꯗꯤ ꯏꯈꯣꯡ ꯑꯁꯤꯅ ꯌꯧꯔꯨꯕ ꯊꯨꯡꯂꯨꯕꯃꯐꯝ ꯑꯗꯨꯗꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯑꯁꯨꯝꯅ ꯏꯆꯥꯅ ꯆꯪꯖꯐꯝ ꯄꯤꯕꯤꯔꯛꯂꯤꯕ ꯑꯁꯦ ꯑꯁꯨꯝꯅ ꯄꯤꯕꯤꯔꯛꯄ ꯅꯠꯇꯦꯗꯣ ꯇꯊꯤ ꯆꯩꯗꯨꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯊꯧꯉꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯏꯄꯥ ꯏꯆꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯅꯆꯥꯒꯤꯁꯨ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯉꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯊꯧꯉꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯏꯕꯨꯡꯉꯣꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯈꯤꯗ꯭ꯔꯤꯕꯅꯣ ꯊꯧꯉꯝꯕ ꯈꯪꯍꯧꯗꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯡ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯍꯤ 7-9 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯄꯟꯊꯩꯄꯥꯠ ꯀꯧꯕ ꯈꯨꯜ ꯑꯃꯗꯅꯤ ꯈꯨꯜ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ ꯈꯨꯜ ꯑꯁꯤ ꯄꯥꯠ ꯑꯃꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯄꯟꯊꯩꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯄꯥꯠ ꯑꯗꯨꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯌꯣꯟꯕ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯁꯤꯟꯐꯝ ꯑꯣꯏꯅꯔꯝꯃꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯃ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯄꯥꯠꯀꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ 2 ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯋꯥꯟꯖꯥꯎ ꯑꯗꯨꯗꯤ ꯆꯍꯤ 12 ꯁꯨꯔꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯧꯉꯝꯕꯅ 9 ꯁꯨꯔꯛꯂꯦ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯁꯨ ꯇꯧꯕ ꯉꯝꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯄ ꯈꯨꯜ ꯑꯗꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯋꯥꯟꯖꯥꯎ ꯃꯄꯥ ꯃꯆꯥ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯂꯝꯃꯤ ꯄꯥꯠ ꯑꯗꯨꯁꯨ ꯐꯅ ꯑꯗꯨꯝ ꯄꯥꯛ ꯆꯥꯎꯏ ꯊꯥꯅꯤꯜꯅ ꯍꯤꯒꯤ ꯅꯧ ꯑꯗꯨ パイꯗꯨꯅ ꯍꯤ ꯍꯣꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯋꯥꯟꯖꯥꯎꯅ ꯍꯤꯅꯨꯡ ꯑꯗꯨꯗ ꯐꯝꯂꯤ ꯑꯗꯨꯒ
ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯌꯥꯝꯅꯗꯤ ꯉꯟꯃꯟꯕ ꯃꯥꯜꯂꯤꯀꯣ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯂꯦꯝꯂꯩ ꯉꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯥꯔꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯏꯆꯥ ꯑꯅꯤꯒꯤ ꯐꯤꯔꯣꯜ ꯐꯖ ꯐꯖꯕꯁꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯉꯁꯤꯗꯤ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯅꯅꯦ ꯂꯩꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯅꯗꯨꯅ ꯑꯁꯨꯝ ꯍꯤ ꯍꯣꯜꯂꯛꯄꯗ ꯂꯥꯞꯇꯛꯅ ꯐꯨꯝꯗꯤ ꯄꯥꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ, ꯃꯁꯛ ꯃꯁꯥꯗꯤ ꯎꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯎꯔꯤꯕꯁꯤꯕꯣ? ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯉꯟ ꯉꯜꯂꯦ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯜꯂꯕ ꯖꯥꯠꯂꯥ?" ꯃꯄꯥ ꯊꯥꯅꯤꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯋꯥꯟꯖꯥꯎꯁꯨ ꯁꯠ ꯌꯦꯡꯂꯨꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯥꯕꯥ, ꯃꯁꯤꯕꯨ ꯃꯃꯥꯡꯒꯤ ꯏꯅꯦ ꯀꯦꯇꯨꯀꯤꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯅꯨꯄꯤꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ, ꯀꯧꯔꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯏꯅꯦ ꯀꯦꯇꯨꯀꯤ! ꯍꯣ ꯏꯅꯦ ꯀꯦꯇꯨꯀꯤ, ꯇꯥꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯅꯦꯅ ꯏꯉꯟ ꯉꯜꯂꯝꯃꯤꯗ." ꯑꯗꯨꯝꯅ ꯂꯥꯞꯇꯛꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯊꯥꯔꯩꯃꯅ ꯉꯁꯥꯏ ꯃꯈꯩ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯁꯦꯠꯇꯨꯅ ꯆꯥꯔꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯥꯏꯗꯤ ꯑꯗꯨꯃꯛ ꯂꯩꯊꯣꯔꯛꯇꯅ ꯏꯪꯅ ꯇꯞꯅ ꯀꯦꯇꯨꯀꯤꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯈꯔ ꯉꯜꯂꯦ ꯉꯁꯤꯗꯤ." ꯊꯥꯅꯤꯜꯅ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯑꯗꯨꯗ, "ꯏꯆꯦ, ꯉꯁꯤꯗꯤ ꯅꯧꯄꯥ ꯌꯥꯍꯧ ꯊꯦꯡꯕꯗꯨ ꯇꯥꯔꯦ꯫ ꯑꯩꯍꯥꯛꯁꯨ ꯐꯅ ꯉꯟꯅꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯉꯜꯂꯝꯕ." ꯇꯁꯦꯡꯅꯃꯛꯀꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯥꯏꯃꯅ ꯃꯁꯥ ꯁꯣꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯨ ꯂꯥꯡ ꯀꯥꯏꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯃꯆꯥ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯗꯦ, ꯃꯇꯩ ꯃꯅꯥꯎꯇꯪ ꯂꯩꯖꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯄꯥꯠꯇ ꯀꯨꯝꯕꯗꯒꯤ ꯑꯌꯥꯝꯕ ꯀꯦꯇꯨꯀꯤꯅ ꯉꯟꯅ ꯍꯦꯛꯇ ꯍꯥꯟꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯀꯦꯇꯨꯀꯤ ꯌꯥꯍꯧ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯄꯥꯠꯇ ꯀꯨꯝꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯡ ꯊꯥꯛꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯨꯝꯗꯤꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯤ ꯊꯥꯔꯩꯃꯅ ꯈꯪꯍꯧꯗꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯦꯇꯨꯀꯤꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯊꯥꯔꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯦꯇꯨꯀꯤ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯣ ꯅꯆꯦꯒꯤ ꯂꯥꯡ ꯑꯁꯤꯗ ꯂꯦꯝꯂꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯨꯗꯨꯅ ꯂꯧꯊꯣꯛꯅꯅꯕ ꯂꯥꯛꯅꯕꯅꯤ, ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ, ꯂꯧꯊꯣꯛꯄꯗꯤ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇ ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯅꯤꯜꯁꯨ ꯃꯆꯦ ꯑꯃꯅ ꯍꯥꯏꯔꯛꯂꯕꯅꯤ ꯈꯟꯗꯨꯅ ꯍꯤ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯍꯦꯛꯇ ꯍꯣꯟꯖꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯨꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠꯇ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ ꯃꯈꯩ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯋꯥꯟꯖꯥꯎ ꯌꯥꯝꯅ ꯉꯛꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯦꯇꯨꯀꯤ ꯑꯗꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯁ, ꯄꯥꯕꯥ, ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯔꯁꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯏꯅꯦ ꯀꯦꯇꯨꯀꯤ ꯑꯁꯦ ꯁꯦꯠꯇꯨꯅ ꯆꯥꯔꯦ ꯄꯥꯕꯥ." ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯊꯥꯔꯩꯃꯅ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜꯗ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯅꯄꯥ ꯃꯆꯥꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕ, ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯔꯒꯦꯗꯣ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯇꯝꯅ ꯃꯈꯨꯠ ꯈꯨꯖꯤꯜ ꯑꯁꯥꯡꯕ ꯑꯗꯨꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯈꯣꯡꯂꯩ ꯊꯨꯅ ꯍꯤꯗꯒꯤ ꯅꯧ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯐꯨꯊꯔꯝꯃꯤ꯫ ꯍꯣꯏ! ꯑꯩꯍꯥꯛꯀꯤ ꯀꯣꯛꯇ ꯀꯟꯖꯕ ꯁꯥꯔꯤ, ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ! ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯎ, ꯉꯁꯤꯗꯤ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨꯝ ꯂꯧꯔꯒꯦꯗꯣ! ꯍꯩ! ꯑꯩꯍꯥꯛꯀꯤ ꯈꯨꯖꯤꯜ ꯑꯁꯥꯡꯕꯁꯤꯅ ꯅꯕꯨꯛ ꯑꯗꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯂꯒꯦꯗꯣ! ꯍꯤꯡꯆꯥꯕꯤ! ꯀꯟꯊꯣꯛꯄ ꯁꯥꯖꯅꯤ, ꯅꯧ ꯑꯁꯤ ꯍꯦꯛꯇ ꯀꯟꯊꯠꯂꯒꯦ! ꯑꯗꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯃꯄꯥ ꯃꯆꯥꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯠꯅꯔꯝꯃꯤ꯫ ꯐꯨꯝꯗꯤꯒꯤ ꯑꯄꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯕ ꯇꯧꯔꯥꯁꯤꯡ, ꯅꯥꯄꯤ ꯁꯤꯡꯕꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯀꯟꯅ ꯈꯠꯅꯔꯛꯄ ꯑꯗꯨꯗꯗꯤ ꯊꯥꯅꯤꯜꯅ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕ! ꯑꯩꯍꯥꯛꯄꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯔꯛꯄꯒꯤ ꯂꯃꯟꯗꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯈꯪꯖꯧꯀꯣ! ꯆꯤꯟꯕꯥꯟꯒꯁꯦ ꯂꯣꯏꯅ ꯇꯠꯂꯦ! ꯑꯌꯣ ꯏꯃꯥ! ꯑꯩꯍꯥꯛ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ, ꯆꯦꯜꯍꯧꯔꯒꯦ! ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃ ꯆꯣꯡꯗꯨꯅ ꯐꯨꯝꯗꯤ ꯀꯌꯥ ꯂꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯄꯥꯝꯆꯥꯁꯨ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯃꯆꯥꯅꯨꯄꯥ ꯊꯋꯥꯟꯖꯥꯎꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯐꯨꯝꯗꯤꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯁꯦ ꯍꯧꯒꯠꯂꯣ, ꯃꯤꯠ ꯄꯥꯡꯂꯣ ꯁꯦ! ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏ, ꯁꯦ ꯍꯧꯒꯠꯂꯣ ꯁꯦ! ꯏꯄꯥ ꯂꯩꯔꯤ! ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯤꯅꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯈꯨꯂꯩ ꯊꯨꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯥꯅꯤꯜꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯧꯊꯣꯛꯇꯨꯅ ꯊꯋꯥꯟꯖꯥꯎꯕꯨ ꯍꯤꯅꯨꯡꯗꯒꯤ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯊꯧꯉꯝꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯂꯩꯃꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯊꯋꯥꯟꯖꯥꯎꯒꯤ ꯑꯁꯣꯛꯄ ꯃꯁꯥꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗꯅ ꯊꯋꯥꯟꯖꯥꯎ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯗꯗꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯃ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯎ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒ ꯈꯠꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥ ꯈꯔ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗꯁꯨ ꯀꯦꯇꯨꯀꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯃꯆꯦꯠ ꯇꯥꯗꯨꯅ ꯐꯤꯕꯝ ꯊꯤꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡ ꯊꯃꯣꯏ ꯁꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯅꯤꯜꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯨꯟꯖꯥꯁꯤꯡꯗ ꯇꯝꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯎꯔꯨꯞꯄ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯂꯦꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯐꯨꯔꯛꯂꯕ! ꯄꯂꯦꯝ, ꯅꯆꯥꯅ ꯈꯨꯗꯛ ꯑꯁꯤꯗ ꯆꯠꯇꯨꯅ
ꯄꯂꯦꯝꯒꯤ ꯂꯃꯟ ꯈꯨꯝꯂꯨꯔꯒꯦ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯜꯂꯨꯔꯒꯦꯗꯣ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯅ ꯃꯍꯥꯛꯅ ꯑꯁꯣꯛꯄ ꯃꯁꯥꯗꯨ ꯍꯤꯗꯥꯛ ꯍꯥꯞꯅ ꯍꯥꯞꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯎꯔꯨꯞꯄ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯈꯣꯏꯒꯤꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯎꯕꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯝꯒꯅꯤꯗꯣ ꯏꯃꯥ ꯏꯆꯥꯅꯦ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯁꯤ ꯇꯟꯖꯥ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯈꯣꯏꯒꯤ ꯄꯟꯊꯩ ꯄꯥꯠ ꯈꯨꯜꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯈꯨꯕꯥꯛꯅꯨꯡꯗ ꯊꯝꯗꯨꯅ ꯆꯥꯅꯤꯡꯕꯇ ꯆꯥ ꯏꯅꯤꯡ ꯇꯧꯁꯤ ꯏꯆꯥꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯅ ꯃꯆꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕꯤꯔꯝꯃꯤ ꯄꯟꯊꯩ ꯄꯥꯠꯀꯤ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯅꯔꯝꯕꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯦꯞꯈꯤꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯊꯦꯡ ꯑꯃꯝꯕꯗ ꯆꯠꯊꯣꯛꯅꯕ ꯐꯥꯎꯕ ꯇꯧꯅꯔꯝꯗꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯅꯔꯝꯃꯤ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯅ ꯂꯣꯟꯅ ꯅꯥꯔꯣꯟꯗ ꯂꯥꯛꯇꯨꯅ ꯄꯟꯊꯩ ꯄꯥꯠꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯅ ꯁꯛꯂꯣꯟ ꯑꯇꯣꯞꯄ ꯂꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯁꯥꯎꯕ ꯍꯦꯟꯒꯠꯅꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯜꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯃꯄꯥꯟꯂꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ ꯑꯩꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯉꯁꯤꯃ ꯌꯥꯔꯦꯛꯐꯝ ꯂꯧꯖꯒꯦ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯂꯩꯃꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯥꯎ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ ꯅꯨꯄꯥ ꯃꯄꯥꯟꯗ ꯀꯧꯔꯛꯂꯤꯕꯁꯦ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏꯁꯦ ꯑꯗꯨꯕꯨ ꯏꯅꯦ ꯆꯥꯎꯕꯤꯗꯤ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯗꯅ ꯐꯝ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕꯗꯥꯏ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯀꯧꯔꯛꯂꯤꯕꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯏꯑꯣꯟ ꯇꯧꯔꯒ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏꯁꯦ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯑꯩꯅꯦ ꯊꯥꯡꯁꯥꯡ ꯑꯁꯦ ꯃꯁꯤ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯂꯨꯝꯂꯒꯦ ꯑꯗꯨꯒꯅꯦ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯑꯁꯦ ꯇꯞꯅ ꯀꯥꯡꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯅ ꯂꯩꯃꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯩꯃꯁꯨ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯅꯥꯇꯩ ꯇꯞꯅ ꯀꯥꯡꯂꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯖꯤꯜ ꯊꯧꯔꯕ ꯑꯗꯨꯅ ꯁꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯂꯩꯃꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗ ꯆꯞ ꯆꯥꯅ ꯊꯤꯜꯂꯛꯂꯝꯃꯤ ꯃꯈꯧꯔꯤ ꯆꯞ ꯆꯥꯅ ꯌꯧꯒꯗꯕ ꯃꯄꯥ ꯈꯖꯤꯛꯇꯪ ꯉꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯖꯤꯜꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯥꯅꯤꯜꯁꯨ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯨꯕꯠ ꯀꯛꯊꯠꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯈꯨꯠꯄꯨ ꯀꯛꯆꯕ ꯁꯥꯔꯤ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯜꯂꯒꯦꯗꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯒ ꯊꯥꯅꯤꯜꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯎꯕ ꯈꯣꯡꯕ ꯀꯌꯥ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯈꯨꯟꯖꯥꯁꯤꯡ ꯈꯨꯜ ꯉꯥꯛꯂꯝꯕ ꯅꯍꯥ ꯀꯌꯥ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯍꯥꯠꯂꯣ ꯍꯤꯡꯆꯥꯕ ꯍꯥꯠꯂꯁꯦ ꯍꯤꯡꯆꯥꯕ ꯍꯥꯠꯂꯁꯦ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯟꯕ ꯂꯩꯇꯅ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯒ ꯄꯟꯊꯩ ꯄꯥꯠꯀꯤ ꯈꯨꯟꯖꯥ ꯀꯌꯥꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃꯁꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯌꯥꯝꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯎꯅꯔꯝꯃꯤ ꯌꯨꯝ ꯀꯌꯥ ꯃꯩꯅꯁꯨ ꯆꯥꯛꯇꯨꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯑꯍꯤꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯂꯥꯟꯖꯦꯟꯅꯕꯗ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥ ꯊꯧꯉꯝꯕꯁꯨ
ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯈꯔꯒ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯆꯦꯟꯈ꯭ꯔꯣ, ꯅꯄꯟ ꯅꯌꯥꯝꯕꯁꯤꯡꯒꯅꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯦꯟꯈ꯭ꯔꯣ, ꯆꯠꯂꯣꯁꯦ, ꯏꯃꯥꯗꯤ ꯅꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯒꯦ, ꯆꯠꯂꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯉꯝꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯄꯣꯛꯇꯨꯅ ꯃꯃꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ, ꯏꯃꯥꯒ ꯄꯥꯕꯒ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯍꯦ ꯅꯆꯥ, ꯑꯩ ꯁꯨꯝ ꯂꯩꯒꯅꯤ ꯏꯃꯥ, ꯑꯩ ꯆꯠꯂꯣꯏ ꯏꯃꯥ꯫ ꯑꯗꯨꯝꯅ ꯊꯧꯉꯝꯕꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗ ꯂꯩꯃꯅ ꯅꯝꯗꯅ ꯅꯥꯔꯣꯟꯗ ꯆꯦꯟꯅꯔꯤꯕ ꯈꯨꯟꯖꯥ ꯈꯔꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯁꯥꯅ ꯌꯥꯗ ꯆꯦꯜꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯃꯄꯤ ꯇꯥꯅ ꯃꯆꯥꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯧꯉꯝꯕꯁꯨ ꯇꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯂꯩꯃ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯗꯨ ꯎꯔꯨꯔꯒ ꯄꯥꯝꯕꯩ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯤꯛꯂꯤꯕ ꯊꯧꯉꯝꯕ ꯅꯤꯡꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ ꯃꯈꯨꯔꯥ ꯊꯣꯛꯄ ꯑꯃꯅ ꯊꯧꯉꯝꯕꯕꯨ ꯀꯟꯅ ꯆꯤꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯤꯡꯆꯥꯕꯤ ꯊꯔꯩꯃ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯇꯥꯔꯝꯃꯤ꯫ ꯈꯨꯟꯖꯥ 10ꯃꯨꯛꯇꯪꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯂꯩꯕꯥꯛꯇ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯪꯖꯐꯝ ꯂꯧꯈꯤꯔꯝꯃꯤ꯫ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯔꯝꯕ ꯄꯟꯊꯩꯄꯥꯠ ꯈꯨꯜ ꯍꯧꯖꯤꯛꯇꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯃꯣꯡꯐꯝꯒꯤ ꯂꯩꯀꯪꯂꯥ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯉꯝꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯗ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯈꯨꯠꯅ ꯇꯞꯅ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯊꯧꯉꯝꯕ, ꯌꯥꯔꯦ ꯇꯣꯛꯂꯣ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯗꯃꯛ ꯅꯪ ꯈꯨꯔꯥ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯄꯨ ꯏꯆꯥꯒꯨꯝꯅ ꯈꯜꯂꯕꯅꯤꯗꯣ, ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ? ꯆꯥꯎꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯉꯝꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕ ꯑꯁꯤ ꯆꯤꯡꯅꯗꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯆꯥꯎꯕꯒꯤ ꯑꯁꯦꯡꯕ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯧꯉꯝꯕꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯂꯩꯕꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯄꯨꯀꯩ ꯂꯟꯒꯩꯗꯒꯤ ꯁꯥ ꯉꯥ ꯀꯌꯥ ꯃꯥꯡꯕꯒꯤ, ꯁꯥ ꯀꯌꯥꯒꯤ ꯍꯤꯡꯅ ꯆꯥꯊꯣꯛꯈꯤꯕꯒꯤ, ꯂꯦꯝꯍꯧꯕ ꯃꯁꯥ ꯀꯌꯥ ꯇꯥꯔꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯄ, ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯉꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯆꯥꯕ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯕ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯊꯧꯉꯝꯕ ꯀꯔꯤꯁꯨ ꯄꯟꯊꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯔꯒ ꯂꯩꯕꯥꯛ ꯈꯨꯟꯖꯥꯁꯤꯡ ꯁꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯇꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯉꯝꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯅꯤꯡꯊꯧ ꯂꯣꯏꯅꯅ ꯑꯉꯝꯕꯁꯤꯡ ꯁꯨꯅ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯂꯣꯏꯅꯅ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛ ꯈꯨꯟꯖꯥꯁꯤꯡ, ꯉꯁꯤ ꯑꯩꯍꯥꯛꯀꯤ ꯏꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯆꯥꯎꯕ ꯍꯥꯏꯅ ꯀꯧꯏꯗꯣ, ꯃꯍꯥꯛ ꯑꯁꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯌꯨꯝꯗ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩꯍꯥꯛꯅ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯄꯨꯀꯩꯗꯒꯤ ꯁꯥ ꯁꯟ ꯀꯌꯥ ꯑꯃ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯤꯡꯅ ꯆꯥꯊꯣꯛꯂꯝꯕꯒꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯄꯨꯝꯕꯁꯤꯡ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯉꯝꯕꯅ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡꯅ ꯊꯧꯉꯝꯕꯕꯨ ꯊꯧꯒꯂꯣꯟ ꯈꯪꯗꯕ ꯑꯍꯜꯗ ꯃꯈꯣꯡꯅ ꯀꯥꯎꯖꯕ ꯁꯥꯏ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯧꯉꯝꯕꯅ ꯑꯃꯨꯛꯀꯁꯨ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨ ꯎꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕ ꯍꯧꯖꯤꯛꯇꯤ
ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯌꯥ! ꯏꯌꯥ! ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯅꯋꯥ ꯑꯉꯥꯡ ꯅꯍꯥꯛꯅꯁꯨ ꯑꯩꯍꯥꯛꯀꯤ ꯊꯕꯥꯛꯇ ꯀꯥꯎꯖꯕ ꯁꯥꯔꯤ, ꯑꯗꯨꯒ ꯏꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯕ ꯁꯥꯔꯤ꯫ ꯃꯥꯅꯦ, ꯑꯩꯍꯥꯛ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯅꯦ, ꯎꯔꯨꯞꯄ! ꯑꯩꯍꯥꯛꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨꯁꯨ ꯑꯩꯍꯥꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯅꯤꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯀꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯒꯗꯕ!" ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯧꯉꯝꯕ ꯁꯥꯎꯕꯅ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯩ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ! ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯁꯛꯂꯣꯟ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯥ ꯇꯥꯅ ꯂꯣꯠꯈꯤꯒꯅꯤ? ꯏꯄꯥ ꯏꯃꯥ ꯏꯌꯥꯝꯕ ꯂꯣꯏꯅꯅ ꯈꯨꯟꯖꯥ ꯀꯌꯥꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦꯗꯣ? ꯏꯌꯥ!" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ "ꯍꯤꯡꯆꯥꯕ ꯍꯥꯠꯂꯣ, ꯍꯤꯡꯆꯥꯕ ꯍꯥꯠꯂꯣ" ꯍꯥꯏꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯊꯧꯉꯝꯕ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯅꯝꯅꯔꯛꯂꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯧꯉꯝꯕꯅ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯔꯝꯃꯤ꯫ "ꯍꯩ! ꯌꯥ! ꯌꯥ! ꯈꯪꯕ꯭ꯔꯗꯣ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯗꯨꯅ ꯇꯣꯛꯂꯦꯗꯣ!" ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕ ꯎꯔꯨꯞꯄ ꯑꯗꯨꯝꯅ ꯃꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯊꯧꯉꯝꯕꯗ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯉꯝꯕ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫